Manipur da thokliba tangdu leita daba si Kuki militant group ahum amadi Jomi militant group amagi khut yaubra haina National Investigation Agency na thizan ba hokrai Irang thokhanduna Manipur Bangladesh amadi Myanmar dagi lam saruk sing khaidoktuna Chin Kuki Jomi state ama semnabagi hotnare habigi pau Military of Home Affairs na fangbadagi militant group asigi mathakta thizan na ba khanghan khibadagi NIA na thizan ba hokhibani Agency asina hauze Kuki National Army KNA Kuki National Front Nehlun Faction United Kuki Liberation Army amadi Jomi Revolutionary Army ZRA gi mathakta kupna thizili hairi group sing asigi manungda KNA amadi ZRAD hauze India lenga ka shu chatnari bani Panbayabadi Manipur da irang asi thokthringai tha ama watlingai da Manipur lenga ki oinadi KNA amadi ZRA ga Taunaramba shu handokrabani adubu India lenga kadi adumak shu chatnari MHA gi official gi matung enna militant group singa si Myanmar gi People's Defense Force gi mateng fangli masigi mathakta group singa sina chingda khundaba myoi singda arms training piduna chingkhong chingya da khundaba tampaki myoi singda sniper fawba sizina handuna attack chathai hairi